Belochistan maning Makha Tamre Hyna Lao Thok Khre Chaina gi sipek Tamba Ngamdre Pakistan gi saru amo oiriba Belochistan leibak adudagi maning Makha Tamre Hyna Lao Thok Khre Belochistan maning Makha Tamre Hyna Lao Thok Khiba asina Chaina gi friendship project amo oiriba BRI gi makha da leiba Chaina Pakistan economic corridor gi phibam tamba ngamdabagi phibam amada leire hairi $1 humfu rom changna paikhalakliba CPEC project asi kilometer lising ahum rom sangna paikhatpa friendship project ama oiri corridor asina Pakistan gi Belochistan province ki Gadar port gi China gi Xinjiang region fauba highway railway amasung pipeline singi khutangda semgat kadawribani Belochistan province Pakistan agi maning Makha Tamkhrabadi Gadar port asi Tamba Ngamdre fibam amada lairakpaga loinana maikai kayadagi debate taunabagi mafam ama oirakli Pakistan amasung China gi marakta khudiyek pinaduna China gi friendship project ki makhada paikhaliba CPEC program gi chauna akaiba piraknabagi machak amasung oiri Belochistan ning Tamre Hyna Fongdorakhrabani Gadar port asina kanagi makhada leigadagi haibagi achauba wahang ama oirakpaga loinana international law na Gadar port ki mapung oiba amasung chalaibagi pankhai ama yathokpagi tangai fadaba leirakle Gadar port asi Belochistan gi leiba maram na karigumba region asibu maning Makha Tamba state amani haina malemna sakhangrabadi principle of territorial sovereignty gi makhada port asi Belochistan territory gi leifam thoi Belochistan maning Makha Tamre Hyna Lao Thok Khre Chaina amasung Pakistan gi marakta BRI makhada paikhaliba friendship project ki yana khibagi hojik fauba tokpadi laitri